ngasi numida waram phongkiba tongan tongan ba manipuri sifung sing amasum thokiba thawda wathok singdagi maruibi ipauk sing miyamna thamjagi ahanbada kanglei pak ki maira news tagi lokosarga marfuga mari subu nupi lal ningsing thorom pak sana pangthonakre manipur haujik thoklibi irang asi manipur khunda minari ba ekoi punamangna thengna minaba sangi cm bire manipur gi ima singna laukiba thawna bu ningsing boin imphal gi rasbon mamangi traffic point digi poirei romba khongnang khongphau gi lambi matik asi nupi lal road haina maming thole haina se minister na lapthokre se ministers ima nongthang leima yeipa tengbang haudok le haina lapthokre loina manipur haujik thokliba kanglup ki irang asi manipur khunda minari ba aikoi punamangna thengna mina basangi state asida khunda riba sing isil ina wathani kana amata yekna banate thokliba irang asi kuki kanglup na haurak pani haina miyamna launa riba si kuki loina mangnati mapal gi thawin sinda chatpa miyoi khara khakna irang asi thowanwani haina ngasi state ki thakta GP Women's College ki Central Hall pangthokiba marfugamari subunupi lal ningsing thoramda minister N Berena phongdokhibani ngasi gi thoram asi gi mangoinda nupi lal Memorial Complex ta leiriba ningsing khubam da minister N Berena lusingduna miyamna leisu katunu nupi lal da asoba thawdang lokhibi layoi khraba ima singi maphamda ikai khumna botki aduga mapung oiba thauramna GP Women's College ki Central Hall da pangthoki thauram adu minister na makhata na phongdokhibada haujing manipur da thoklibi irang asina maram oiraduna miyoi kya tumpham chafam khangdana lairi kaya amana mayum mai kei tumna mai thadokpikhibadagi relief camp da sangjafam lauduna lairi irang asigi marumda miyoi kyana ain da khutpaiduna sejinari basi toksi lambi da lakpa singna ba miyoi sing security personnel singna masil hanglaga asingba maram khangtokna ba khonabadi kari sukaiti miyoi kyana makuta ain paiduna lambi da lakpa miyoi phuba saiba otpa naibigi thabuk chathabasi ka henba thongni ain khutta paiduna sejinabani yekna ba masa khangsi marup masa khangsi habu wapam phongdoki se minister na makhata na hai lenga sina manipur gi nupi singi damak thi yeifana ba tongan tongan ma thabakya paikhatuna lakli manipur gi tongan tongan ba kaithil singa masa gi weba potpham leitana phamliba singi damak se ministers ima nongthang leima yeifa tengbang haudokle tengbang sigi makhara sai ni phu helabi nupi singa tha tha gi lupa songa songa pigani maduna sai amada nupi amamamda lupa lising taruki senpam phangani isterasi gi miyamna nargelakpa matamda sel laitabadagi ningthina layeng mangamdaba si khara makhai ko wanabigi damakta CM gi haksel gi tengbang haudoki masida hana lupa lak ani oiramba du lupa lak mangar hengale hainasu se minister na miyamna phongdoki ngasi gi thoramadu da nupi MLA ani haibadi nauriya pakhanglakpa kendra gi MLA SKB amadi oinam kendra gi MLA I Nalini su sarugya badanatana manipur lenga ki cabinet minister sing MLA sing sarugya ki ngasi gi thoramadu ga mari leidana nupi lal memorials association sanaba nupi lal drama sotki amarom da marfu ga mari suba nupi lal ningsing thoramasi manipur gi tuan tuan mafam kya da ngasi lup kya na paksana pangdoki thoramasi kanglamai am kilamadi poirei leimaro lupna sinduna imphal gi DM college campus manung da leiba ima khontok khanbi sanglen da pangthoki thauram madu sulamda masigi miyoi sa kayana saruyaki loina lamda masigi akhangai kyana nupi lal gi maramda sugaina wangang du miyam na khanki thauram masi nupi lal ningsing lamjel observation committee singjamai na sinuna singjamai supermarket leiba nupi lal ningsing kubam na pangthoki thauram masi da mohut minister yumnam khemsa na chief guest oina sarugyaki nupi lal da leikidraba thauna phabi ima singi mafam da tilliba miyam na leisukatuna mapung phaba ikai khumna butki atopa paw madana sengmai lan tholaga kangla tombi rom da satluba nupi amaga nupa amaga na rescue tokre ngase pung manga ga makhairam taba matamna mitei nupi amaga mitei pangal amaga national highway ani imphal dimapur paringi sarukta sengmai lan tholaga kangla tombi maya gamgi phai rom da octo amada sangshlubuda COTU gi women singna lambi da sekto bagi thabak sathaduna leire haibigi paw tabadigi kungani thui suba Assam Rifles ki CO Colonel Kartik na lusing ba team amana rescue to credit Assam Rifles ki kangbuna rescue to rubber miyoi ani edudi laishram lata sai nifu ga manga laifam kaksing district ki manungsa na sakmai jindagi amadi Huisen Ahmad Ali sai yangkhai ga mathoi laifam Bisnupur district ki kokta dagi na hari miyoi ani esi kungani thui suba AR gi kangbuna ngarang numidang rescue to rubber matungda Sarprimena police station khusinnarakpadigi ngase ayuk pung taraga minini phu taba matamda sakmai police ta amuk khusinnarakibani loinana miyoi ani esi kari gi damakta gamgi phai rom satluribano haiba khangnaba hauju wang pang sathari haina sakmai police ta gi phoma paw man haidi
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯔꯣꯝꯗꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯦꯡꯅꯅꯕꯒꯤ ꯃꯤꯡꯗ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯣꯝꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯔꯩꯕꯥꯛ ꯃꯥꯐꯨꯔꯨꯞꯄꯨ ꯀꯟꯅꯤꯡꯕ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯕꯣꯕꯣꯏ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯔꯩꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯥꯏꯅꯗꯨꯅ ꯂꯥꯜ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯔꯩꯕꯅ ꯑꯔꯩꯕꯒꯤ ꯈꯔ ꯍꯦꯟꯅ ꯂꯩꯇꯕꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯥꯛꯇ ꯂꯩꯕꯥꯛꯀꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯨꯠ ꯂꯥꯟꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯀꯥꯡꯕꯨ ꯑꯗꯨ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯖꯥꯇꯤ ꯃꯐꯨꯔꯨꯞꯄꯨ ꯀꯟꯅꯤꯡꯕ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯁꯤꯒꯨꯝꯕ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯑꯣꯏꯔꯨꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯕꯣꯕꯣꯏ ꯀꯣꯔꯤꯃꯌꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛ ꯂꯝꯗ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯇꯨꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯈꯨꯟꯅꯦꯛꯇ ꯏꯟꯁꯤꯟꯕ ꯃꯥꯟꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯝꯄꯥꯛꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤ ꯃꯅꯤꯄꯨꯔ ꯃꯁꯦ ꯇꯥꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯆꯠꯊꯔꯤ ꯇꯝꯄꯥꯛꯅꯁꯨ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯃꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯅꯕ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤ ꯆꯠꯊꯔꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯁꯥꯒꯤ ꯃꯈꯨꯜꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯔꯤꯂꯤꯞ ꯀꯦꯝꯞ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯐꯨꯔꯨꯞꯀꯤ ꯏꯄꯥ ꯏꯆꯥ ꯏꯆꯦ ꯏꯆꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯉꯥꯛꯅ ꯄꯨꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯈꯠꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯜ ꯑꯁꯤꯅ ꯁꯤꯟꯐꯝ ꯀꯌా ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯏꯃꯨꯡ ꯄꯨꯅꯕ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯂꯧꯗꯨꯅ ꯅꯤꯡꯊꯤꯖꯅ सिलम सिंथा पांग ngam मियोई क्या लेरी ललोन इतिक की लमदा हायरगसु मपुंग फाना ललोन इतिक सथबा हायबदु ओइदि मरम सिना हाना लकलंबा सेंथोक लंबी अदुदगी हंतना सेल लाकपगी अवाब क्या अमसु मियामना मयुगनरि अदु बपुना मासु मपालगी थौक्सलमना थोलकपने मसि मयुगनदब यादि हायदुना खा सिक्तुना मियामना वारबसु वाना मयुगनदुना लेरी असिगुम लेबाक सिरब तनफम सिदा ललकता सेनखाय थुमखायबगी अवाब सथेंग मियामना पिबसुम हेरी मरम खंगदना ममांग अमुक्त ओइरमदब मोंगना लेकाय लेकायदा हांगलिब होटेल पान दुकान फावब खाक्तब मखै सेलखाय थुंगायगी पोलम अमा मयुगनरि तंगाय फदना अनालेंगी लमदा मियामदा हिदाक फंगलकलिब फार्मसी खरदी सेनखाय थुंखायगी पोलम पुब ngamdri दुकान थों लोंजरगे हायदुना थों लोनब फार्मसी क्या मसु इम्फालदगी हायदोखिबा तंपाकी अतै डिस्ट्रिक्ट सिंगना मयुगनरि फिबम मसिदा मियामगे अमदि लेबाकी फिबम खंगदना सेलखाय मरुओइब पनम ओइदुना मियामदा पोलम पिरिब कनाना मसक मुन्ना खंगदोमिना सेहरि मरुओइना तंपाकी मफम सिंग सेलखायबदा खुचाउ थारिब कंबो सिथरिब लाल सिदा तसेंना थवाई थाबा पामुदबा मखै लाल याउरिब कंबुदी अमतसु याउब थेंगनद्रि मखोइदि मियामना पिरकपा फिमल खरा अंगमंगंबा सारामतेक सारगा येकनबा थेंगनदुना लेरि सेलखायरिब कंबुसिना लालदी याउ याउदबा फुमाई चाबी कंबुना खुचाउ थादुना लेरि लेबाक मियां वारे मखोइना तौरिब थबासिना मियामना करी सुकअनगनी हाइबा खनथबा ngamdaba खंगलबसु थोगलिब लाल असगी खुदोंग चाबा लौदुना सेल खोमजिनदुना लनथुम लेप्सिन हौबना हेना मरु ओइ हाइ खनबा कंबु सिदि मियामना परा तंबिबा तंगाय फदे हाइदि आइखोइना मंगम साना संगसिनबा ngamdaba हाइबसि येकनबदा खुदोंग चाबा लौखिगदौरिबनि करिगुमा संगसिलिबा लंजंग असि माइथिनबगी मरम फावबा ओइरकदौरिबनि मरम असना खुरकी इन लाई साबगी थौदौक चथरिबा कंबुसिंग अथुबदा मसाना खंगना लाले खंगलबा खोंगफमदगी हंदोक हौबना ख्वाइदगी असुंबा लंबी ओइगनि मलेमगी शक्ति अमतना अपुनबा मियामगी पांगल मैथिबा पीबा ngamdaba यावखिद्रि ngasidi manipur miyamna hana apunba pangal puthoktuna thabak toba ngamlamdabadu handakti punna lantheng minaduna awaba saina khangminari asigumba laibaki luraba tanpam amadi lalag asida aigi haiba wakhaluna mang thaduna thabak tawribising miyamna masak muna khangdoktuna yade haiba makhangan batangai fade atopa pawmana NPO की मैकेदी कोतुना दिमापुर लंबी गरी चेक तौबगी खोंजंग हंदोकनब खनख्रे कमिटी ऑफ ट्राइबल यूनिटी कोतुना नेशनल हाईवे अनि इम्फाल दिमापुर लंबी परिंगदा साथोक चसिन तौरिब गरी चेक तौबगी थबक चथरिबा सि हंदोकनब नागा पीपल्स ऑर्गेनाइजेशन NPO की मैकेदी खनख्रे हाइदि NPO सेनापति की प्रेसिडेंट सोलोमन अरोन कोतु की चेयरमैन एड्रेस तौदुना थाकिबा सिरोलमना खंगलिबदि हौजिक थोकलिबा कलुक इरांग असिना मरम ओइरगा नेशनल हाईवे द गारी सिंग कोतुना चेक तौबा अमदि थिंगबना मरम ओइरगा नागा प्रजा मियाम खुदोंग सादब क्या थोले करिगुम अथिंग बसि लक्थोक्तरबदि हिराम असिगा मरि लेदना थोलकपा पामदबा थौदोकसिंग NPO ना दायित्व लौरोय
लोइनना नागा की गरी सिंगदसु कोकीजो की मियोई सिंग पामदब थौदोक सिंग थोक्तनबगिदमक थबक सिंग लोखलु हाइनसु पल्ले हाइदि अमरोमदना युमथोंग सहुंगा मार्फुगा मंगादा कोमिंग ऑपरेशन चथखरे इम्फाल वेस्ट अमरी थौबाल डिस्ट्रिक्ट की खुलाई क्या फुगटखरे चुसामपुर बंकर अमा थुगाइखरे ngasi ayuk Imphal West District Police Commando kangbu Special Commando amadi CRPF ki apunba combined force na sekmai laikpat amadi parau gi akoiba mafam singna leiba yumthong sahunga marfuga mangarom da thibu humigi thabak satakre operation adu yum sing adu leiramba miyoi lising amaro amamam to oina masa khangdokgi thabak sataki adumaina ma mi pha mi pundi yaukidi hairi amarom na Manipur Police Control Room digi thadorakpa sirol amana tha sigi ama amadi tarari security force ki apunba kangbu Imphal West Imphal East Thobal Kaksing Susampur Kangpopi amadi Bishnupur District ki tuan puan mafam sing operation satakre operation adu Susampur District niyam gi wangwada saramba bangkar ama thugai ki bagaloina Imphal West amadi Thobal District ki khulai kya fagat pangam lahidi pausnai Imphal West District ki magazine ga loinana SMG carbine ama 9mm pistol ama magazine ama 36 HE hand grenade mari detonator ani pistol ama Chinese hand grenade mari tear gas grenade ama Eastern grenade ama deflaunching ama marfuga mari mm illumination cell ama shotgun cell mari amadi 12 bore gi cartridge ani fagat ngam khari amaramna Thobal district sata kibo operation adu da 7.62 mm gi SLR rifle ama magazine ga loinana 303 rifle ama 36 HE hand grenade ani detonator ani Chinese walkie talkie set ani 40 mm gi lethot bomb ahum tif launcher ama ram ring ani Eastern shell manga tear gas shell ama stinger hand grenade ama grenade ki ama fagat pangam khiari amaromdana urkhul da bomb bokhai bada mitei masa ma lekhidre ngarang numidang urkhul town gi kilometer amarom satna leiba urkhul Jesami National Highway 202 ga naknaba konghang ngai da thoki ba bomb pokhai bagi thaudo amada mitei masa ma lekhidra ba mitei masa adu ki maming Rajian Konsam sei humpu kawi Imphal East District ki litan pokpi pukhau digi hauzuna urkhul gi khayi sat village ta layuni presna pangwa pau gi matung ina di Rajian Konsam gi asiwak sa ngasi ayuk pung 9 minute tararam taba matam na miyam na thingna rakhibani khudak tu urkhul police ta pau pi raba matung na police ki kangbu thaudok thopam na laglaga yengsin maga loina Imphal gi mobile forensic team da pau pi wi gi khudak ta thaudok thopam da laktuna yengsil lakhi police ki pau na hai laikhidraba Rajian Konsam gi oi thangba thawak ta bom ma set ma pan gi dakpham lai asiba haksang gi oi thangba nakal da mobile phone ama ta aduna leiramba ga loina surup amadi gas lighter ama ta aduna leiramba stinaki thaudo odu ga mari leina urkhul PSU di case ma lokhatkre loina thaudo odu gi matang urkhul da leiba mi tei baptist church urkhul gi church secretary Arun Kumar na phongdok gi matung ina di Rajian Konsam MBC urkhul gi member ne mak sahi kulom urkhul da leirak pani ngarang numidang pung manga ga makai phawri mak ki imung manung da phone da paw phonarami mak ahumlak nupi thibirigi MBC urkhul na disciplinary action lokhatliba misak ne hari thaudok thopam gi manak nakpada leiba miyoi singna phongdorok gi matung na dingarang numidang pung 3 tagi 9 phawba gi manungda bom pokhai gi khonjal ama taba lekhi aduga ngasi ayuk Rajian Konsam gi asibak sang thengna rakhibane hari amaromdana plan tawduna thamlamba IED kunngamathoi AR gi kangbuna recover tawbangam khre ngasi ayuk Tenopal district ki manungsana bongyang khuldagi sinam khul phawbu sat lambi gi nakalamada IED kunngamathoi plan tawduna thamlambadagi Assam Rifles ki road opening party ROP gi team amana thengnare hari IED singadu plastic bora amada wire making mariga loinana fit tawraga plan tawduna thamlamani AR gi kangbu osina bongyang rom dagi sinam khulrom tamna lakpa matamna lambi gi nakal singningo eba mong da leirambadagi bomb fit tawduna thamle haiba khangmangam khibani khudakta bomb expert ki kangbu kawraba matungna asu engam yaudana IED singadu lokthokhi ari makhasa tharak poina masum tendak pa maruiba pawkhra panam pawsi digi lokhusaraga mayamna thamjagi Naga People's Organization COTU da Warning Toukhre Committee on Tribal Unity COTU na National Highway ani da lakpa gari khudimak sek tawna ba lawkhiba phireb adu handokna ba Naga People's Organization NPO Senapati na COTU gi chairman da sirol ama thaduna khangan baga loina phireb asi handoktriba phawba Naga area da Kuki jogi miyoi ama da sangba yaro hena warning toukhre NPO Senapati na COTU da thakiba sirol da National Highway 2 da satpa makhal khudimaki gari sing sek tawragani haina sirol ama thoktuna khangan khiba adu angko pui lambi asida satpa gari khudimak sek tawba asina miyamna maru oina Naga singi satok sinda yamna khudong sadaba ama mayuk hanagani
ꯃꯔꯝ ꯑꯁꯤꯅ ꯀꯣꯇꯨꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ NPO ꯅ ꯄꯨꯔꯣꯏ ꯑꯃꯗꯤ ꯒꯥꯔꯤ ꯆꯦꯛ ꯇꯧꯅꯕ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤꯖꯧꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ITLF ꯀꯤ ꯊꯧꯑꯣꯡ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯅꯥꯒꯥꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯅꯟꯗꯣ Protection and Preservation Committee Manipur PPCM amadi lamdam asigi masak naiba maira paibi lup taraga manga yauna semkiba nupilal numit observation committee na sinduna marfuga mari subu nupilal ningsing palan pangthokre Yellow Furup nataba Kuki sing Indigenous Tribal Leaders Forum ITLF haina mingthonduna Manipur thugaina ba sangsilakliba khongjang asita yellow ingaidigi lamdam asita puna khunda minaraglaba Furup maru oina naga singna forum asigi mathakta akanwa miyeng changhaningi haina PPCM gi convener PS Nandoluwang na phongdokre Forum asina singi yellow Furup ki lusingba singi lup ama oina saktakliba asina tung koina salankrabadi Aranba puari semlakhugi asoba masa ama oirakani haina PS Nandoluwang na thangmai banda leibi ima khontok hanbi sanglenda pangthokiba thoram madura phongdokladuna hai ngasidi singi mafam kayada puari ta thokidaba Anglo Kuki war gi yumbi khinjinduna Kuki jog singi paripuri gi lamni haina saktaklakhiba singa sisu athubada miyeng changhobu chungani Kuki jog sing ngasi maksa tharakliba Manipur thugaina bagi landa asida singnaba leitana thengnagani haina imai bel singna Song thorak pasima khunai miyam ki safuk siningani adungai kumja English ngamaga samapanga mari amadi English ngamaga samapanga kunthraga mapan gi nupilal gi thawdok singamadi tungan malan pham singda saruk yakhiba thauna leibi mitai ima singda cn khiba thauna lingjel gi inot na ngasi gi mama oibi singna Manipur gi apun bigi saktam gi damang hanba leitana leblakpani Kuki jau singna mitai khunja singda landarak leptabana lana si thiengnaba yeitong phamdong ba singna lawpham dok thaudang sing sapsan lawbiu khulngak riba volunteer amadi lambi ki nagyeta ahing yarek tuna khulngak riba masa singbu tekta kaidana ba honari ba maira paibi singda inthok tuna laithok tuna lainakhrabadi khulngak riba singi nongmai sindol sing maikai amorom da onchilakpu yahiki Nakal amaramna social media sing aranma pau sandok tun imai bel amadi naha kya gi thamoi da khoirang ko saunan ba pokanduna yellow furup masil gi marak ta pamda ba thaudok sing marak ta thukliba sima tungna mu hana thoktana ba hona minasi tariba pau sing si sumina tra lale habdu mamutana khanthanaraga asoeran yaudana ba ekoi puno khona minasi haina magna makhatana miyam da phongdoraki adu hauskoina di miyam pau matang sa lusinjarage masumiyam puna no ba update ngaminasi